PM Modi amadi NSRC da aiba serol pisinduda Meitei singna kuki singbu otpire haina wakatkre Kuki Organization for Human Rights ko wa kuki gi Human Rights Organization amana laibak asagi Prime Minister Narendra Modi amadi National Human Rights Commission da aiba serol pisinduna Manipur da tholiba ethnic conflict asi majority Meitei singna minority kanglupki manungsanba kuki furuki miyamda otpi naibi badagi thokpa conflict ni conflict asibu yengsinduna athuba matamda loisina bahona biyo haina taksinkhre laibak asagi Prime Minister Modi amadi NSRC da pisin kiba wakachero aduda Manipur da tholiba conflict ase majority Meiteina tribal land munna bahona bada thokpa ethnic conflict ni haina phongdokpa ga loinana state asida tholiba irang asi state government na sponsor tawduna ethnic cleansing sathabagi thawong amani haina so state lenga pu marang sirakre traditional boundary khangdoktana ngaukhai sambal khaba yaroi haina NPF na phongdokre Manipur gi naga taba mafam singda Indo Myanmar ngaukhai gi sambal khana ba union government gi thawrang Naga People's Front NPF na akan mong da yaning da phongdorok pa loinana traditional boundary ni thina hana khangdoktana ngaukhai sambal khaba yaroi haidi NPF Manipur state unit na thadrok serol amada Myanmar da gi illegal immigrant sing sangselakpa amadi ngaukhai da drug amadi nongmai lalon bagi thabak ning thina union government na Indo Myanmar ngaukhai gi Manipur gi sarukta border fencing taunaba thawrang lokhalakpada kuki area gi saruk khondoglaga Naga area gi saruk hana ngaukhai sambal khana ba thawrang tawrakhi adubu Naga area da ngaukhai sambal khaba gi thabak traditional boundary mayek sengna khangdoktana ngaukhai sambal khaba gi thabak chathaba yaba ngamloi haidi amaromda hill area committee na thasi gi taraga mari da laukhiba warep ki ahanba sentence da athuba matamda singi district tarukki ADC mikhal pangthoknaba Manipur government na recommend tawkhiba adubu saugali adubu singi administration da apanba yetpo oigadaba unconstitutional oiba proposal di NPM da yaba ngamloi haidi Surachanpur da kuki amadi paite ani ki asauba conflict leire kuki ama sire patam kaktaba curfew lauthokre Surachanpur da kuki amadi paite ani gi marakta asauba conflict leire Surachanpur da kuki amadi paite ani gi marakta thogliba conflict asi hena makhatana sandorактанaba amadi thogliba conflict asi laksinaba Surachanpur district manung chanba tuibung sub division na wonbo apunba revenue jurisdiction da Manipur lengang na matam kaktaba curfew lauthokre thodo asi haukiba thasi kungama thoida Surachanpur district ki manung channa tuibong bazar da masagi sahi tara ta ngai riba nupi macha amana Assam dagi Zakir kawban nan Manipuri amana hangba cosmetic dukan amada rebel leiba sangbada hariba cosmetic dukan adu gi mapu Zakir na nupi macha adu molest tawre haba thodo amaga mari lenana mafam adu da leiba kuki gi United Tribal Volunteer kawbolup amana khangkhangdana tuibong bazar da pung tara ga ni thogi total shutdown lauktoki total shutdown adu da Assam dagi Zakir kawba mioi aduna hangba cosmetic dukan adu yaikhai thugai ba lunana dukan adu da yawa pochai lambi da puthoktuna mai thab da ratana lambi da tayar mai thabana singba tawduna asat awong singda ayen apan piki hadi kuki United Tribal Volunteer singna ikhang khangawdana pung taraga ni thogi oiba total shutdown laukthokpa adu da tuibong bazar amadi tuibong area da paite phuruki mioi singna hangba dukan mapu singna yaning da phongdoktuna total shutdown adu gi mayokta dukan sing hangduna lalo itik tawki hadi paite phuruki miyamna total shutdown laukthokpa adu gi mayokta dukan sing hangduna lalo itik tawre haiba paw phangbadagi kuki phuruki miyamna irang haurakpadagi kuki amadi paite phuruk anigi marakta yamna sauna mungnaba thokibani hadi BJP MLA taraga mapanna Prime Minister da Serol Pisin khiba du kariso kaiba laite haina Chief Minister na phongdokre Thoubal district ta October tang 19 gi ayuk pung 5 dagi hauraga pung 9 gi general strike lauthokre mamang thagi tang 30 gi numidang wairang pung 3 rom tarakpa doida sakhangdaba singna Iboton Sana Higher Secondary School manaktagi phaduna pukhiba akoijam angau ngasi phawwa langla langjin amata khangdana lairiba asiga mari lenana sarkar ngasi phawbu gi manungda marik chumba langla langjin puthokadabani karigomba puthokpa ngamdaba tarabadi mathangi numit haibadi October tang 15 gi ayuk pung 5 dagi hauraga Thoubal district ta pung 45 gi general strike tawragani haina thawdok asiga mari lenana semkiba JSC na pawmi singka unabada phongdokre mathangda Arambai Tengkol gi lusing purai korongan ukhumana wafam khara thamlangli madode relief camp da leiriba imaibel isi isal singdo hawai da thonglasu irolasu sak chara amata nungsina ningo sakawbagi saminazake tawjabani haina korongan ukhumana thamlagle